Makha tarakpa update Kuki Millitantsingi Sugnuda Nongmei Kapainduna LANDASILLAKHRE Kuki terroristsinga Sugnuda ngarang numidang pung tara khare helakpa duda amuk hana Nongmei kapsillaktuna LANDASILLAKHRE Kakching district ki SP na Sugnuda Nongmei maru ama hek kapsillakpada madugi chapchaba paukhum pigani haina Sugnugi miyamda thajaba piramkiba leirabani adubu hojik fawbagi oina Sugnugi miyamda Kakching district ki SP gi maikaidagi wahai amata phongdoraktana leibana lamdam adomda tariba miyam pendabaga loinana akiba kaya fawre hairi Makha tarakpa update Kakwa gi thokdokta leikhidraba angang imung manungna lawkhre khoisawnarba miyamna Singdamai police station gate ta angang gi thawai yawdraba hakchang thamjinkhre miyam gi achoba ihau lakpa yabadagi police na cheksin thawrang lawkhatkhre Tha asigi taraga mathoi gi numidang pung tara rom tarakpada Kakwa maikaida miyamna sangsinkhiba khongjang laksinaba honabada security force na kafkhiba tear gas cell Kakwa naurem lekai da leiba Laishram Deepak Singagi yumda tasinbagi thodokta famungda tumduna leibi tha mapan naupuribi Deepak ki loinabi Laishram ongbi sangidagi laibak tamba ngamdri adum oinamang mapuroiba Deepak na angang adu leitre haiba khangba ngambaga loinana doctor singna angang adu mamagi puknungdagi lauthokre hairi hojik rims hospital gi ICU da laikanaribi masagi chahi 13 khakta ngairibi Laishram ongbi sangidagi puknungdagi lauthokraba thawai yawdraba angang adugi hakchang adu ngase ayu imung manungi mioi singna chatnabagi matung inna aroiba mathau mangam pangthoknaba rims tagi puraklaba matungda khoisawnaraba imung manungi nupi sing yauna maikai adongi masing yamlaba nupi singna thawai yawdraba angang adugi hakchang asi Singdamai police station ki gate manakta thamjinkibaga loinana irang horakhi hairi irang thokle haiba pau tabadagi maikai kayadagi nupi singsu Singdamai police station ki gate ta thomjilakhi hairi oiragliba irang adu laksinaba police ki maikai dagi su hotnaki hairi pau se iriba fawbadadi pamdaba thodok singdi thokpa leitri adubu makha tana akanba khongjang laklaba yabagi fibamda leiri makha tarakpa update asidi pauning call dagi lokhotjarake Thogliba Lansi Center Lengana Loishin Gadabani, Manipura Hojik Chahi 2023 gi May Ahomdagi Kuki terroristsinga Hawragliba, Maitei Mitei Furupta, Onsenduna Lan Horiba Sifana Kuire, Lansina Maram Oiduna Kuki Singna Maitei gi Yum Kai Kaya Mai Tharakpadagi, Lanjena Duna Maitei Kaya Laifam Chafam Leitabadagi, Relief Camp Kayada Changjafam Lauduna Leiri, Hojik Suchingkhong Chingyada Khunda Leitariba Mafam Kayada Kuki terroristsingna, Tatana Nongmei Amadi Bom Kapsinduna Landavagi Thabak Chathaba Leptri, Kuki terroristsing asina hojik Jiribam district matat landaraktuna Maitei bu tanthokna balalong ama kanna chathari Jiribamda ahenba force thajinduna Jiribambu Kuki terroristsing dagi kannana ba hotnabagi tangai fadaba lei Jiribamda thoaningdaba thodok wathok kaya thokre adubu ngasi lengakna Karisha tauba ngamdana leiri lenga asigi mapi mapa oiriba chief minister Birendagi unified command ki chairman lauthokibadagi karishu tauba ngamdre haiduna chief minister na ningaidana leithokloidabani farabasu phatrabasu lengaksi ki chief minister ni mating leina miyam gi lanthum amadi miyam gi punsi kannanaba hotnabada angamba upai ama sizinnagadabani unified command gi chairman oidrabasu chief minister ama oibagi matik mayai amadi leiramgani madugi matik mayai sing adu uthokpatai maduda miyam nasu chief minister gidamak soidana leblakani tampaki lamda changsilakpa ihau kayada tear gas mok bomb kaptuna khongjangloy singda aso apan hek thoaliba asi tawhaloidabani khongjangloy singna pamliba demand ningthina unaraga wari sadokpigadabani taliba demand asidi lan loisinbani karamna lan loisingadage haibadu miyam amadi lengak punna khanaraga central lengak ta taksingadabani central lengak na lansi loisingadabani haibasi pumna makna khangnaraba wafamni